Mẹ phụ nữ pu ngay si khơi lại đi ngang bấm lấy cay mẹ salam direct ta mẹ tram nục chơi mẹ khơi aeroplane mà mẹ ubu phang mấy người mà sang cho ubu mà phải ado mẹ khơi nên là ngay si lạc chơi xe mà rồi na khơi iram tâm si da hồi xe mà tâm si na maram rồi cái hai ta khơi chân giang na maram rồi cái hắc sang da anaba ayek pa na da ba mi le chơi hai ta ado hak sang ki kari gumba hak sang ki any kaya amada na ba any nungai taba ko taba lai ta gadi mayam singmetry si ngasi ki video se loyo phau ba yeng video adongi punsi da awan ba madi soidana lakani haiba ga chet ba thajabani ko ngasi thamjaraga akhoi singmetry si ngasi live tha akhoi thajare se akhoi singmetry si team member ichi emana akhoi da pau pibirak pani samaina mangon da su nungai taba ama lairami dona mafam sida laga laing hi badagi hena phagre hauti problem kem leitre na ichi mayam dam tang intro tang taw yo macha am tang ado kari laina naram no haiba dam mayam share tawse Hello, Sinjamai 360 yang video mayam puna makta. Aina mayam puna mo pui ko ngonjari. Ai sana golbeda da nung lai ba ko. Golbeda da nung lai ba se ai ultrasound taw re law re ko. Law matung da operation taw ro nang si ya roi kai do re hai re ba. Hoi. Ade aina operation taw ba ge paisa do na ta ba ngon matam jam lai ta ba. Matam je lai ta ba de ai se kamai taw je matha sar kan da khoi gi sida khoi sar ama lai ba ko Bikram haina. Ada mangon da ina sar je operation taw do re thabak se kar lep ta re na hai ba. Kai da nung kai do ino hangi emana. Daina is gol beda da nung lai hai smana yam de kano taw re khole hai ado som nangan je adam leng mathin ba taw ba adaisna khoi gi saru ge ga or boining da ne mari su bu dum chat le ba adai sarna la o sida yeng bi ra ge hare mana yenge yeng ba da gi ai je week amagom ba yenge ba sida lai ra ga ado yeng ama matung da ai je mana yum da taw jo hai mana taklak ba khoi diet ki routine je sima taw re taw ra kan da di 15 days ki matong dai ja ultrasound yenge ba ko yeng kan nung je kem le ram dre ba nung yarom dra ai ja har au je ai na yum da la kan dai ji yum da la kan sai nung am ta le ram de kan am har au la dai di hidak lang thak tha da bi da hidak lang thak kem yaw de khoi sa ba thak pa je mana rutil sam dok pire do water therapy ta oi ba ko ado iche maroina mafam sida koi gi mayam gi siba to bi bo ja si koi gi unaba phang do na trong si che adu unamina ro je to maga su unar sin ko na kan no lai sem tang sida som de sang je sida chang doi ne ba okay mayam na address hang bi ka male address se mayam si kairang road hai khang na bu ne ba ko si gi pareng se mayam kairang road to ni kairang si sidai khatang chat laga kairang adum uba phang ani ko welcome to kairang tha ba koi board achawam lai ba do ado mayam da mu address se mu tang da mayam dong tang share tau jage koi gi lairing bam koi gi salan lairak hai bani ko mayam si gi pareng se salan lairak hai bani duga maning lai kai gi hai ga su dum khang na bi re loina na koi gi mafam si kairang road hai ga su khang na bi bani ko nga si lak chari se ado matau karam na mafam sida koi gi thabak pai bi ri bo ja sina matau karam na mayam laing bi ri ba ge hai matang do khangmina si iche do atop atop makhal gi laina mayam su phai hai na tai ne si me a loina khoi gi na sada narak pa ko kidney gi problem lai ba de singli no ri problem lai ba ado loina ayam ba ate akai na ta ba ko lifestyle disease hai tare adu gum badi loina phan badi ngam me khoi aina su ukhul da gi kan de ya mana ate kai si budi hoi doctor na budi loi tore ko ado lifestyle gi oi ba disease mayam lak pa tung koina panam sang na lak pa sing si ne mayam loina khara hen na na ri chamani mane ado aina su icma samai taw bu da gi ne icma hujik kana la yengi ba aina share tawrak pai tare aina ice samai taw khole ma je kidney gi problem ne ma khom khot pom khat pa adagi tumba yada ba sor phun ba adagi long hip pa su ya da ba ado ise du gu su tung wari sana mina je ba ko ma hoji hoji therapy tarom dong ma le ya che sida changa ga lai tui ne ba si changa ni adu ga tu sar so silai re adagi ise hoji therapy tawri yam nuai jai Sir, Sinjamai 360 ni aina sir. Yang nuai je mafam ba kam chap chana khoi ta ja chana su lei bi ram ne khoi ne si lak chaw sida ado aina sum khang jani se ising da lupi ma le therapy tawri ai yumlem bam Bikram maite aduga ai tasina kan da ayurvedic diet and nutrition course hai tare adugi kano course tawga sigi khogi khogi nutrition diet correction tawbiba aduga lifestyle correction tawbiba aduga some therapy khara tawbiraga mayam gi kai hai tare anga ba nuai to mayam je ayam ba khoina ai ngasi bawda mi haidi family dagi hawraga hai tare ko family dagi hawraga ina sum treatment je tawba hawjagi me adubu imung loibak loi positive result se loi phangi bhai da ai di kana bo loi phangi kana bo loi phangi aduna maram ai gi khangna chana bari lepti sing ge mathang thang la ga haji ta seng na ka da moi
ꯉꯁꯥꯏꯒꯤ ꯐꯕ ꯃꯌꯥꯝꯗꯨ ꯌꯥꯝꯈꯠꯂꯛꯑꯀꯥꯟꯗ ꯀꯩꯗꯧꯒꯦ ꯂꯩꯒꯦ ꯍꯥꯏꯖꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩꯅꯕꯐꯥꯎ ꯁꯦꯝꯃꯀꯥꯟꯗ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯗꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯃꯤꯠ 2-3 ꯅꯨꯃꯤꯠ 4-5ꯃꯨꯛꯇꯤ ꯁꯨꯔꯦ ꯃꯣꯏ ꯂꯥꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ 80-90%ꯗꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯝꯕ ꯀꯦꯁꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯕꯤꯒꯦ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯌꯥꯝꯕ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯒꯤ BP ꯋꯥꯡꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯦꯁꯤ BP ꯁ꯭ꯇ꯭ꯔꯣꯛ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯨꯕ ꯏꯆꯦꯅꯤꯀꯣ ꯃꯥꯁꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯝ BPꯁꯦ ꯑꯗꯨꯝ ꯋꯥꯡꯉꯒ ꯂꯩꯕꯀꯣ ꯑꯗꯨꯒ ꯃꯅꯥꯀꯣꯡꯁꯤꯁꯨ ꯑꯗꯨꯝ ꯉꯪꯉꯒ ꯂꯩꯕ ꯑꯗꯒꯤ ꯃꯉꯛꯁꯤꯁꯨ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯅꯕꯅꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯔꯒ ꯁꯤꯒꯤ ꯁꯦꯟꯇꯔꯁꯦ ꯇꯧꯖꯕꯅꯤ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯃꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯔꯚꯤꯁ ꯄꯤꯕꯤꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯉꯁꯤꯅ ꯂꯥꯛꯆꯔꯤꯁꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯏꯆꯦꯅ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯛꯄꯅꯦꯕ ꯏꯌꯥꯝꯕ ꯁꯤ ꯃꯐꯝ ꯑꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯝꯇꯪ ꯈꯪꯍꯟꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯅꯦꯕꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯟꯖꯔꯒ ꯑꯗꯣ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯁꯦ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯗꯤ ꯉꯥ ꯌꯣꯛꯐꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯤ ꯐꯝ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯑꯉꯛꯄꯕꯨ ꯐꯥꯎꯔꯕꯅꯦ ꯃꯤ 2 ꯑꯆꯧꯕ 2 ꯉꯥꯖꯥꯎ 2 ꯐꯝ ꯂꯩꯔꯝꯃꯦ ꯀꯩ ꯂꯝꯗꯩ ꯉꯥꯖꯥꯎꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅꯒꯗꯤ ꯐꯝꯒꯦ ꯁꯨꯃꯥꯏꯅ ꯃꯁꯤ ꯇꯧꯕꯁꯦ ꯑꯁꯦꯡꯕꯗꯤ 30 minutes to 2 hours ꯐꯝꯃꯣ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ 30 minutes to 2 hours ꯍꯥꯏꯗꯤ ꯑꯗꯩ ꯃꯥ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯍꯣꯏ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ 1 hour ꯐꯝꯃꯒ 1 hourꯒꯤꯗꯒꯤ ꯍꯦꯟꯅꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯉꯝꯅꯗꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯖꯤꯜꯂꯒ ꯏꯁꯤꯡ ꯑꯁꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕꯁꯨ ꯊꯣꯛꯇꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯏꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯦꯝꯄꯔꯦꯆꯔ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯔ ꯇꯧꯕꯤꯔꯤꯅꯦꯕ ꯏꯁꯤꯡꯁꯦ ꯂꯨꯞꯄꯒ ꯌꯦꯡ ꯌꯥꯕ ꯀꯌꯥꯝ ꯁꯥꯖꯥꯠꯅꯣ ꯌꯥꯏ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯤꯅꯤ 40 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯊꯝꯕꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯍꯟꯕꯁꯨ ꯌꯥꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯍꯜꯂꯒꯗꯤ ꯁ꯭ꯀꯤꯟꯁꯨ ꯑꯃꯨꯛ ꯁꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯤ ꯏꯔꯨꯖꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯏꯁꯤꯡ ꯄꯣꯠꯅꯤ ꯀꯩꯅꯣ ꯑꯁꯥꯕꯗꯨꯅꯦ ꯃꯥꯅꯦ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯔꯃꯦꯜ ꯋꯥꯇꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯅꯣꯔꯃꯦꯜ ꯋꯥꯇꯔꯅꯤ ꯍꯥꯏꯗꯤ ꯊꯨꯝ ꯀꯩꯀꯥ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯩꯝꯇ ꯚꯤꯇꯥꯃꯤꯟ ꯍꯥꯞꯇꯦ ꯑꯝꯇ ꯍꯥꯞꯄ ꯂꯩꯇꯦꯕ ꯖꯁ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯨ ꯈꯛꯅꯤ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯁꯤꯗꯩꯗ ꯂꯩꯕ ꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯨꯃꯥꯡ ꯁ꯭ꯋꯦꯠꯁꯦ ꯂꯣꯏ ꯂꯧꯊꯣꯛꯏ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯇꯣꯛꯁꯤꯛ ꯃꯌꯥꯝꯁꯤꯁꯨ ꯂꯧꯊꯣꯛꯄ ꯉꯝꯃꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯂꯨꯞꯄꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯁꯄꯔꯠꯀꯤ ꯑꯦꯗꯚꯥꯏꯁ ꯌꯥꯎꯗꯕꯤꯗ ꯑꯦꯛꯁꯄꯔꯠꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯗꯤꯔꯦꯛꯁꯟ ꯌꯥꯎꯗꯕꯤꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯇꯧꯕꯤꯒꯅꯨꯀꯣ ꯁꯤꯁꯤꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯗꯤꯔꯦꯛꯁꯟ ꯇꯧꯖꯒꯦ ꯀꯩꯒꯤꯅꯣꯗ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯕꯒ ꯂꯥꯛꯄꯤꯔꯒ ꯃꯐꯝꯁꯦ ꯂꯥꯛꯄꯤꯔꯒ ꯇꯥꯟꯅꯕꯤꯕ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯌꯨꯝꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄꯤꯔ ꯃꯇꯨꯡꯗ ꯑꯅꯥꯕꯁꯦ ꯐ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗꯨꯁꯨ ꯂꯣꯏ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯌꯥꯝꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯃꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯁꯦꯝ ꯇꯦꯝꯄꯔꯦꯆꯔꯅꯤ ꯍꯥꯏꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯋꯥꯡꯅ ꯊꯝꯕꯁꯨ ꯌꯥꯗꯦ ꯌꯥꯝ ꯋꯥꯡꯅ ꯊꯝ ꯇꯥꯔꯒꯗꯤ ꯁ꯭ꯀꯤꯟꯗ ꯁꯣꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯄꯤꯕ ꯌꯥꯕ ꯇꯦꯝꯄꯔꯦꯆꯔꯒꯤ ꯆꯥꯡꯗ ꯊꯝꯕꯅꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯃꯩꯒꯁꯨ ꯆꯤꯡꯕꯗꯨꯁꯨ ꯑꯩꯗꯤ ꯃꯩ ꯆꯤꯡꯗꯧ ꯃꯥꯜꯂꯦ ꯃꯩ ꯃꯌꯥꯝ ꯃꯩꯁꯤ ꯍꯥꯏꯗꯤ ꯃꯁꯤ ꯁꯦꯞ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯩ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯂꯩꯔꯔꯣꯏ ꯀꯩꯅꯣ ꯃꯩ ꯍꯥꯏꯀꯥꯟꯗ ꯆꯤꯡꯗꯧ ꯌꯥꯝ ꯃꯩ ꯉꯥꯛꯇ ꯎꯕꯁꯤꯗ ꯃꯩ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯦꯕꯔ ꯌꯥꯎꯔꯦꯀꯣ ꯂꯥꯏꯐ ꯁꯦꯕꯔ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯕꯥꯏ ꯆꯥꯟꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝꯅꯤꯅ ꯕꯥꯏ ꯆꯥꯟꯁ ꯀꯔꯦꯟꯁꯦ ꯖꯁ ꯂꯥꯛꯑꯦ ꯈꯜꯂꯧꯕ ꯈꯨꯗꯛꯇ ꯀꯠ ꯇꯧꯈꯤꯅꯦꯕ ꯑꯣꯀꯦ ꯆꯤꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯤꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯡꯉꯒꯁꯨ ꯏꯆꯦ ꯃꯌꯥꯝ ꯏꯅꯦ ꯃꯌꯥꯝ ꯆꯤꯡꯉꯒꯗꯤ ꯆꯤꯡꯉꯦ ꯂꯥꯎꯕꯤꯔꯛꯎꯀꯣ ꯑꯗ ꯆꯤꯡꯉꯒꯗꯤ ꯆꯤꯡꯉꯦ ꯂꯥꯎꯕꯤꯔꯛꯇꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯞ ꯇꯧꯅꯤꯡꯉꯥꯏꯁꯦ ꯑꯦꯔꯤꯌꯥ 3ꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤꯁꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯒꯤꯖꯔꯗꯁꯨꯀꯣ ꯄ꯭ꯂꯁ ꯑꯁꯤꯗꯁꯨ ꯂꯥꯏꯐ ꯁꯦꯕꯔ ꯌꯥꯎꯔꯦ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯀꯠ ꯇꯧꯅꯕ ꯑꯣꯇꯣꯃꯦꯇꯤꯛ ꯀꯠ ꯇꯧꯅꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯏꯁꯤꯡꯗ ꯍꯤꯞꯄꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯋꯥꯁꯨ ꯋꯥꯏ ꯑꯍꯥꯟꯕꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯀꯩ ꯑꯣꯏꯅ ꯅꯥꯔꯒ ꯂꯥꯛꯄꯤꯕ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯨꯒ ꯃꯌꯨ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯨꯒ ꯁꯤ ꯂꯦꯡꯕꯥꯟ ꯀꯧꯕ꯭ꯔꯣ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯣꯟꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯃꯅ BPꯁꯨ ꯋꯥꯡꯉꯦ ꯑꯩꯁꯦ BPꯁꯨ ꯋꯥꯡꯂꯝꯃꯦ ꯑꯗꯨꯒ ꯈꯣꯡ ꯄꯣꯝꯃꯦ 또 hujik pomdre to handare to normal da lae adu loina phare hujikti ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯨꯔꯦꯝꯕꯝ ꯕꯤꯀ꯭ꯔꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯕꯤꯔꯛꯏꯅꯣ ꯀꯅꯥꯅ ꯍꯥꯏꯕꯗꯩ ꯈꯪꯉꯛꯏꯅꯣ ꯈꯛꯇꯪ ꯍꯥꯏꯕꯤꯌꯨꯗꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ
ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯌꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄꯅꯤ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅꯕꯒꯤ ꯑꯩꯅ ꯑꯦꯗ꯭ꯔꯦꯁꯇꯨ ꯃꯊꯪ ꯃꯊꯪ ꯂꯧꯔꯒ ꯂꯥꯛꯄ ꯍꯣꯏ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯔꯤꯖꯜꯁꯦ ꯈꯪꯉꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯁꯦ ꯏꯆꯦꯅ ꯉꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯤꯔꯦ ꯃꯐꯝꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔ ꯃꯇꯨꯡꯗꯅꯣ ꯐꯔꯛꯑꯦ ꯍꯥꯏꯅ ꯈꯪꯕꯤꯔꯤꯁꯦ ꯉꯁꯤꯅ 5 days 5 days 5 days surukpada adum ilai laina khangni hoi khangya asingbadi 3 days da adum ikshandi khara khara di hore ko phagale se khange ba adum hoi ayamba ma 100% da 70% ko phabadi 5 days sukuda khangi wa hi hida hida lang thak am sina na tre sina yam nuai ne adu yamba hida lang thak am ta sina de hai yamagi mantra se kai no oi doi no ta tham tasing na ha kan da akhoi mioi bana khwaidagi maru oi po se tasing na kan da diet chine ba diet se akhoi kari cha ga de kyam cha quantity kyam cha ga de karam kan cha ga de se sisu achauba kainom ne hai tare na phobagi maram se aduna diet correction to biba adugi lifestyle correction to biba lifestyle correction to biba means akhoi na chak chabagi timing tumбаги timing ko si myam ji correction to bi bani aduga therapy ji to bani adu ilai lai na ana ba yam si loi mang hai tai mai to bi matam da adu akhoi na si gi guide se akhoi na follow yum da follow to ngam ni ha ga di si da lak tra ga su adum follow to bi da isa jo adum phagani hai tai yum da to bi hai to bi hai manipur da lai se sek na ha diet ki oi po se sang kan da cha ba sang da kan cha da ba arai rai ba thong thong pa cha cha bi ne to diet ki ka su ka hai na khana de hai tare si ba tang si da khatang tham bi yo ni mayam diet se phajana follow to da ba da gi makhal makhal gi lai na mayam thok lai hai se ka su la da bra na su khalai khanjai ba adu yam na khatang tham bi yo ni mayam tasing ha kan da akhoi gi ke hai tare akhoi mioi ba da ka oi poti am ta cha da hai tare ji matam da ko tasing ha kan mioi ba ji vitamin mineral da ka oi ji di mi khudi mak loi khang nei plus kanam cha de hai tare khoi chai se nongai ba chak cha ba adu nungdang da chak ma cha ba admaina leire adui mathakta ngasai chaba si chu hajikti taseng na ha kan da har nu adu ada haidi sanga char makta chu khoi chemical haidi kai de growth hormone yam pija ba sanga ngang chak pani na khoi hakjang da sokningai ngak ta oi hai ta hajik matam de adu bu akhoi na sidai da tawjai je taseng na layeng badi na ti ba seng na ha ga di diet correction taw bu khakta ne ba haidi moi da samna ha kan da moi da daka oi bo do pija ba adu ga matam chana pija ba adu ga magi dose to haidi mi amagi dose haidi samna ha kan hidak ta su dose leidana mai taw duna akhoi gi chari ba dai si ju dose leba dose to sumna moi da pibi ba adu kan da automatically ana absi mathanda adum recover taw jare hai ta ado yam no mada sumaina khoi gi hoi 30 minutes to 2 hours marung da mai dose lai hai na takpi re ko ado no mada kya ra kadi sumaina water therapy je no mada mi amana haidi ayukta one time da pung ani ngamaga di amtang tawra to ani aduga ngamdaga di evening da amka tawrani pung ani phamma lai bai je pra thaba amani ne ado hidai da tasin ha ka da koi mai magi pamja mong da mobile gumba kai gumba yengaga adum kano to bi hai tare adi wari watai saba ya na bai thangna sa thabi aduna wa da na ba ado ngamdraga su nungdin da amuk therapy ji makha satha ja ado mi ani pair saga phamina ba nungai do ma le kai no da wai watai nungai bo nangi da kha sa adu hoi yam no haidi khangna chana bor ga di adu yam nungai ba thone adu khangna draga di phamina wa ji ya da hoi marak da partition am la ke hai de khangna draga di aduna khangna ga di yam nungai ni kai no da couple ama semaga nakan sida punna seng na lai mi na ba hai ta adu ta seng na ga di plan di am tok jodi hai tare akhoi atop top pa sigum ba akhoi gi water tabse atei tei ju mayama haidi hajik si taseng angon da yum da sigi khogi water immersion therapy si di yam mi sing je lakni hai tare ko lakning bodo ai ado yu sidai da lei ba mi sing ji bog da phajana kano to ba haidi capacity se piba ngam wa hai tare ko khare hengal han ma mathok tari hai tare aduna outside ki po se aina haji phodi accept to di hai tare hoi yam nuai ne ado as ai somna kan gi ne se da wari mtang sa jage ko ne humang su kang pa ma li ne kai ising manung da lei ba ju humang kang ma ngasi na ma nei di ising manung da lei kan da humang kang ba uri se ming amtang hai bi yu ne ai ki ming na Jingmilak we Jingmilak kai lam da Yipur district ta ki ne Longpi village ta ki ko pi chapu mayam sa ba da ki ni ne mayam sa ba chapu ga di pur ka na bani na ai pharak ta ba adu di phaba gan da tama la ba ya ado kai oi da na ri no ba ai se PP stroke bi se chahi ani ki mang ta ko stroke ai ne adu gi akhoi ije man pau bi ba ki ko hai bi gi cervigram have the
ฟิกรมยุ่มเล่มบำดรอให้หายแบบให้ที่ไอ้แท่นขังนรำบก็ไอ้มันให้บกี้อาเซียงังเสียมาจินชุดที่เดียยำจุ่มบะมีเนี่ยแบบอาตุกไอ้นัทธาจะแบบนั้นจ้ะ ไทยก็มาแนมจมมันต้องเสียเมนเช่น อาตุกี้มาเสียงังสิยำเพย์ให้ไอ้จัดเลยให้หลักนี้ก็อาตุอิชอร์นั่นนุ่งชีบินนั่นก็ไอ้เสียปีตักชุมาคนจะหันเดร pipi kita dari cara me ba oh ai di cara cara ni among bene pipi sia among bene atu ki imau nu pin ngak bene phone to bata hoi ai na oh ai di pipi shu normal le hi tak shu cha de ba ai ki makha ki tu na 115 le ba mathak ki na 175.8 le ba atu ki stroke to ta ngai han i jan ban hi tak me ama ma shu le ai ut ta bone no kai ko sir no kai ta hoiเลยไอ้กี่ขุดตา hidak myan lay hidak myan lay pipi ki oh atu shucha handre akhoi ki khutta lay ra ka ki no shukki ki no nang stroke to roi che hain hai ko atu ki ai shu mangon ta tha jab ne na hai ti sengang je ma chin thi da ba ki ko ai shu tha jab ne na hoi han ja dre pipi hu chik ti normal da lay re yes khunung ai am to ba ha du imau no pina ngak se atu ka ai nung thin da tum ram ba ya de ba nung thin da ko tum ba se achumai nga tharaka jangwa bagi tumbuani na bagi ko tum thade ba aise asida lagra de adu tum khre okay tum ya da bodo tum ba ya re bo ain han pung tret ma kai fellowship ti oram bodo adu shu ya bangam dre tum ning bana tum ba siam ngai rak pa chak charam da salat pi jai ba ko salat cha ba de ki haw ra ai mit pang khat bangam dre tum ning bana adu ai tum ning adu ama phare adu ge fellowship ya bangam dre adu ga na kong khong ba se atu shu to khre na kong khong am bang ngang ba do chi dan na stop to khong ram ne se oh bibi wang bagi so be na tang na atop reason khar su le be do khang dre ko ba ya bagi manak se da lak ba da gi di oi na han khre phare hai hujik ti ado isi ma da so mi pa se wa ba mo na ma pi ra ba to ai pi ra kanu hoi pi ra kanu đi lấy trồng mồi cũng bấm pia đi đuổi thôi chứ nếu đấy khang thì siêu đấy wow mà rồi cái sinh của nó lấy của nó ngay rồi sẽ ai chỉ cùng một cùng mình ở bên mẹ chứ quy là số mình thì bắt có siêu quay quả pung ngắm cái đồ của ba hoi à lúc khai quạt thô rồi đấy cái exercise tàu từ đó trên đó chủ đó tàu anh mình từ đó khang cái vậy chứ ado khang bio haktan ado ngasagi bp da 100 asbud 170 by 1 guys awang betul 120 normal ne ba ko ai di 170 175 180 pho yo ba makha tu na 115 yo ba adu asida ai ngak se hitak shu cha de bp gi yam le na khoi thaja da ba dog no sar ko ai lo thok ro ut ki ko hitak shu lei engon da atu kan na kong ngang bu chu ngang re nan na she tum be ra atu kai na ishor thakat pe se ya yam nungai atu akhoi gi angang se sir vikram yumlem phamap se machin thi bi ain thajar lak pani atu gi mangon da porya ishor na por pis no hai tu hai ninge ado ine kano to se khoi gi kai ba sai bp gi hitak cha me am se di se loi thom la ga di ya ma bi jadi khoi ga se wari ga sa phang ro unam phang ro ka ma siang ba adu asi angang sin haya Bikram heb sa ID pungo ko iba ko hai di man ai gi doctor oi jara so ai di ahan ni na ma di angang ni ai na ipungo nang ni hidak ai na cha pha jing de cha pha hai ni nang na si cha no heb do kri gi no hai ije nang na ai tha jara ka lak pun ra hai na ni hoi ai tha jaba gi ai nu bi de gi lak pun ra hai ba tha jari nang hidak du jar no akhoi nang da kri shu shi haloi ai di nu mi ahum shub da operation da ne ba adu gi lairik shu loin le re mai te ne engon da operation da ba to hoi adu en ut ke ko che shu le hitak shu le pipi hitak shu le adu en ut pi ge thajan okay ado so kai no sona ka gi ne sidi yam kai no to yam wa bai ma mi tai adu ga ai ka sona ka gi ne sina so an nungai lai kai no khenai ji bo to ji bo ising ji bo sona ka ne hena sa la ja lo yam ma kamai to bo no ta ga mai potential ising manung ji lai bai potential je ta sing ne ha ka da wa ja la kamai to ja tan tham bi ta sing ne ha ka da khoi gi ising gi temperature di chap ma ne to bu tu ngasai gi ma gi noi ba gi chang che he noi ba mi na kitang wa ba hai ta re
ꯑꯩꯈꯣꯏ ꯋꯥꯀꯤꯡ ꯆꯠꯄꯗ ꯑꯣꯏꯔꯒꯁꯨ ꯈꯔ ꯅꯣꯏꯕ ꯃꯤꯅ ꯈꯔꯗꯤ ꯍꯦꯟꯅ ꯋꯥꯏꯗꯅꯀꯣ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯅꯣꯏꯕꯁꯤꯅ ꯈꯤꯇꯪꯗꯤ ꯋꯥꯕ ꯍꯦꯟꯕꯅꯦ ꯍꯣꯏ 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 ꯑꯗꯨꯗꯅꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯁꯤ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯈꯥꯡꯈ꯭ꯔꯦꯅꯦ ꯏꯆꯦꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥ ꯃꯥꯁꯦ ꯏꯁꯤꯡ ꯃꯅꯨꯡ ꯂꯩꯕꯁꯦ ꯍꯣꯏ 이신다 안나다 보자 신 퍼스트 나디 독터를 쩔려매다나고 아또 우리기 안나는 해게 딱딱잖아 ꯍꯣꯏ ꯑꯅꯥꯕꯈꯩ ꯗꯣꯛꯇꯔ ꯆꯠꯂꯔꯣꯏ ꯗꯣꯛꯇꯔ ꯍꯣꯏ ꯗꯣꯛꯇꯔꯗ ꯇꯉꯥꯏ ꯐꯗꯕꯒꯤꯗ ꯑꯗꯨꯝ ꯎꯅꯅꯤꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯩꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯇꯧꯔꯨꯕꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯠꯇꯕꯁꯤꯡ ꯂꯩꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯐꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯁꯦ ꯅꯥꯅꯤꯡꯕ ꯀꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯐꯔꯒꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯕ꯭ꯂꯦꯁꯤꯡ ꯐꯪꯕꯤꯗꯣꯏꯅꯤ ꯑꯗꯣ ꯂꯥꯏꯐꯁꯦ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯔꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯍꯣꯏ 시바 간다 끝나쇼 농시게 좀 아무래 ꯍꯣꯏ 나트로 아이 농시에 하는 보라마 पैसा पिसु खांरोय ड्रेस पिसु खांरोय नुंसिबा हेबत मुपुक्ते यावने बिक्रम युमलेम फमसे खांनबा कुइरे ओरसु नुंसिबदि मांगदबा बुक मनुंग लेबनि नागो नुंसिबा आई मांगद थाजबा लेरे ईश्वरबु याम थागले ꯍꯣꯏ ꯌꯥꯝꯅ ꯅꯥꯕꯁꯨ ꯊꯨꯅ ꯐꯔꯁꯤꯀꯣ ꯏꯅꯦꯁꯨ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯏꯅꯦꯅ ꯉꯥꯛꯇꯪ ꯍꯧꯒꯠꯂꯒ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯟꯃꯤꯟꯅꯗꯕ ꯇꯧꯁꯦ ꯌꯥꯝ ꯋꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯌꯥꯝꯕ ꯁꯝꯅ ꯍꯥꯏꯕꯗ ꯁꯦ ꯏꯆꯦꯁꯦ ꯋꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯧꯒꯠꯍꯜꯂꯦ ꯍꯥꯏꯗꯤ ꯅꯝꯐꯨꯗ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯣ ꯁꯨꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯌꯨꯛꯇ ꯉꯝꯍꯧꯗꯕꯗꯣ ꯏꯚꯤꯅꯤꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯣꯀꯦ ꯌꯥꯏ ꯍꯥꯏꯕ ꯄ꯭ꯔꯦꯁꯔꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯍꯧꯒꯠꯍꯜꯂꯒ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯑꯝꯇ ꯏꯆꯦ ꯑꯝꯇ ꯍꯧꯒꯠꯄꯤꯔꯣ ꯏꯆꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯣ ꯏꯁꯤꯡ 이제 hꯧꯒꯠꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯞ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ hꯧꯒꯠꯂꯛꯏ ꯍꯧꯖꯤꯛ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒꯅꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯌꯥꯝ ꯃꯅꯤꯡꯗ ꯀꯃꯥꯏꯅ ꯁꯦꯝ ꯃꯅꯤꯡꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯂꯩꯔꯒ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯗꯤ ꯈꯤꯇꯪ ꯑꯩ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛꯁꯨ ꯇꯧꯅꯤꯡꯕꯅꯤꯅ ꯄꯩꯁꯥ ꯂꯩꯇ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯩꯅꯅꯕ ꯁꯦꯝꯖꯔꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯀꯦꯄꯥꯁꯤꯇꯤꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯤ ꯍꯣꯏ ꯃꯤ ꯀꯌꯥꯃꯨꯛꯀꯗꯤ ꯆꯠꯅꯤ ꯃꯤꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ 8ꯃꯨꯛ ꯍꯥꯏꯗꯤ ꯕꯦꯠ 8 ꯈꯛꯇꯅꯤ ꯂꯩꯔꯤꯁꯤꯀꯣ 8 ꯑꯣꯀꯦ ꯁꯤ ꯂꯩꯕꯤꯔꯤ ꯃꯌꯥꯝꯁꯦ ꯏꯌꯥꯝꯕꯒꯤ ꯃꯈꯥꯗ ꯍꯥꯟꯅ ꯇꯁꯦꯡꯅ ꯍꯥꯏꯔ ꯁꯤꯗ ꯂꯩꯔꯤꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯥꯝꯃꯒ ꯐꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯏꯅꯦꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯄꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯑꯗꯣ ꯏꯌꯥꯝꯕ ꯕꯤꯀ꯭ꯔꯝꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯏꯁꯥꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯐꯝꯁꯦ ꯂꯥꯛꯄꯤꯈꯤꯕꯅꯣ ꯊꯝꯕꯤꯌꯨ ꯑꯩꯅ ꯂꯥꯛꯆꯕꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯄꯨꯛꯁꯦ ꯁꯨꯝ ꯅꯥꯕ ꯆꯥꯅꯤꯡ ꯃꯈꯥꯁꯦ ꯑꯗꯒꯤ ꯗꯥꯛꯇꯔꯁꯦ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯀꯩ ꯂꯩꯒꯦꯅ ꯁꯨꯝ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯂꯩꯇꯦꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯄꯨꯛꯇꯤ ꯅꯥꯕꯗꯤ ꯑꯗꯨꯝ ꯐꯠꯇꯕ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯇꯦꯁ ꯇꯧꯔꯦ ꯑꯗꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯦ ꯑꯗꯨ ꯀꯩꯁꯨꯝ ꯂꯩꯇꯦꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨ ꯅꯥꯕꯗꯤ ꯑꯗꯨꯝ ꯐꯠꯇꯕꯅꯤ나 ꯑꯩꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯐꯩꯌꯦ ꯍꯥꯏꯕꯗꯒꯤ ꯁꯤꯗ ꯑꯝꯇꯪ ꯌꯦꯡꯒꯦꯅ ꯑꯩ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯑꯩ ꯍꯣꯠ ꯋꯥꯇꯔ ꯏꯃꯔꯁꯟ ꯊꯦꯔꯥꯄꯤꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕ ꯗꯥꯏꯠ ꯀꯩꯅꯣꯗꯣ ꯆꯦꯟꯖ ꯇꯧꯕꯗꯣ ꯑꯗꯨꯃ ꯇꯧꯖꯔꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯨꯛ ꯅꯥꯕꯁꯦ ꯑꯩꯅ ꯌꯦꯡꯖꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯍꯧꯈꯤꯗ꯭ꯔꯦ ꯃꯇꯝ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯀꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯝꯇ ꯆꯥꯄꯣꯠꯇꯦ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯒꯤ ꯐ꯭ꯔꯨꯏꯠꯁ ꯈꯔ ꯆꯥꯔꯦ ꯑꯗꯨꯒ ꯗꯥꯏꯠ ꯆꯦꯟꯖ ꯇꯧꯕꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯃꯇꯨꯡ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯋꯣ ꯍꯥꯏꯕꯗꯨ ꯐꯣꯂꯣ ꯇꯧꯖꯔꯦ ꯑꯗꯨꯗꯩ ꯑꯩ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯒꯗꯤ ꯑꯗꯨꯝ ꯗꯥꯏꯠꯁꯤꯡꯗꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯄ ꯉꯝꯕꯤꯔꯤꯕ꯭ꯔꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯁꯤꯃꯛ ꯇꯧꯕꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯨ ꯑꯦꯛꯖꯦꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯐꯣꯂꯣꯗꯤ ꯑꯗꯨꯝ ꯇꯧꯖꯩ ꯍꯥꯟꯅꯒꯤ ꯆꯤꯟꯖꯥꯛ ꯃꯌꯥꯝꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯟꯅꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯥ ꯆꯥꯁꯟꯕ ꯄꯪꯊꯛ ꯊꯛꯆꯟꯕꯗꯤ ꯇꯧꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯅꯥꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯅꯥꯕ ꯗꯣꯛꯇꯔ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯉꯝꯗꯕꯗꯩ ꯅꯪꯒꯤꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤꯁꯦ ꯅꯨꯡ ꯂꯩꯔꯦ ꯅꯨꯡꯁꯦ ꯂꯧꯊꯣꯛꯑꯁꯦ ꯍꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯕ ꯑꯗꯩꯗꯤ ꯀꯔꯤ ꯅꯥꯔꯝꯒꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒꯗꯤ ꯈꯤꯇꯪ ꯃꯉꯥꯜ ꯑꯃꯗꯤ ꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯗ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯁꯨꯃꯥꯏꯅ
ꯑꯗꯨꯕꯨ ꯂꯥꯏꯅꯥ ꯑꯗꯨꯃꯥꯏꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯣꯏꯔꯁꯨꯀꯣ ꯑꯗꯒꯤ ꯂꯥꯏꯑꯣꯡ ꯈꯪꯕ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯍꯣꯠ ꯋꯥꯇꯔ ꯏꯃꯔꯁꯟ ꯊꯦꯔꯥꯄꯤꯁꯦ ꯑꯁꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯥꯒꯤ ꯗꯥꯏꯠꯁꯤ ꯐꯣꯂꯣ ꯇꯧꯕꯁꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯈꯜ ꯀꯩꯅꯣꯗ ꯑꯦꯅꯤ ꯂꯥꯏꯅꯥ ꯑꯃꯗ ꯑꯗꯨꯅ ꯁꯤ ꯑꯝꯇꯪꯗꯤ ꯇꯦꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯈꯪꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩ ꯃꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯣꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯩꯌꯦꯕ ꯑꯗꯒꯤ ꯑꯩ ꯆꯅꯤꯡ ꯅꯥꯕ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯁꯇꯔ ꯀꯥꯊꯣꯛ ꯀꯥꯁꯤꯟꯁꯦ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯅꯥꯝꯅ ꯀꯥꯜꯂꯒ ꯀꯨꯝꯕ ꯉꯝꯗꯕ ꯑꯗꯒꯤ ꯏꯇꯣꯝꯇ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯁꯥꯏꯠ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯀꯨꯝꯃ ꯀꯥꯟꯗ ꯈꯣꯡꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯗ ꯑꯗꯨꯝ ꯅꯥꯝꯃ ꯁ꯭ꯇꯦꯞꯁꯦ ꯆꯠꯄ ꯉꯝꯃꯦꯕ ꯑꯗꯒꯤ ꯀꯥꯈꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯄꯨꯂꯞ ꯀꯥꯕ ꯑꯃꯃꯝꯗ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤꯗꯪ ꯀꯨꯝꯕ ꯉꯝꯃꯦꯕ ꯏꯇꯣꯝꯗ ꯈꯟꯖꯩꯌꯦꯕ ꯑꯁ ꯑꯩꯁꯦ ꯆꯍꯤ ꯌꯥꯝ ꯍꯣꯏ ꯆꯍꯤꯕꯨꯗꯤ ꯑꯉꯥꯡꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨ ꯌꯥꯝꯅ ꯑꯍꯜꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯁꯦ ꯑꯁ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯔꯣꯏ ꯀꯥꯏꯅꯒ ꯈꯜꯂꯨꯔꯕ ꯑꯁꯥ ꯃꯥꯡꯂꯨꯔꯕ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯍꯣꯏ ꯃꯐꯝꯁꯦ ꯂꯥꯛꯄꯤꯔꯒꯗꯤ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯕ ꯉꯝꯃꯤꯕꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯤꯅꯤꯡꯕꯅꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯤꯉꯩꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯌꯦꯡꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯅꯗꯤ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯗꯁꯨ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯗꯥꯏꯠ ꯑꯅ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯗ ꯃꯔꯨ ꯑꯣꯏꯅ ꯁꯨꯝ ꯏꯁꯤꯡ ꯉꯥꯛꯇ ꯄꯤꯊꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯥ ꯉꯥꯒꯁꯤꯕꯨ ꯄꯨꯡꯀꯛ ꯀꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯗꯥꯏꯠꯀꯤ ꯄ꯭ꯂꯥꯟꯁꯦ ꯈꯤꯇꯪ ꯗꯥꯏꯠꯁꯦ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯊꯥ ꯑꯃ ꯑꯅꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯦ ꯉꯝꯃꯤꯈꯩꯗꯤ ꯐꯣꯂꯣ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏ ꯕꯦꯁꯅꯤꯀꯣ ꯉꯝꯗ꯭ꯔꯃꯛꯁꯨ 50% ꯈꯛꯇꯪ ꯐꯣꯂꯣ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 7-9ꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯤꯗ 100% ꯐꯣꯂꯣ ꯇꯧꯕꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯤ 50% ꯃꯛ ꯈꯛꯇꯪ ꯐꯣꯂꯣ ꯇꯧꯔꯒꯁꯨꯅꯦ ꯑꯗꯨꯝ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯗꯤ ꯃꯤ ꯀꯧꯕꯅꯤꯅꯀꯣ ꯃꯤ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯅꯩꯁꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯀꯣ ꯑꯗꯨꯅ 100% ꯐꯣꯂꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ 50% ꯈꯛꯇꯪ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯗꯨꯝ ꯐꯪꯉꯦ ꯑꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯎꯁꯣꯞ ꯃꯦꯂꯥꯁꯦ ꯌꯥꯝ ꯇꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯏꯌꯥꯝꯕꯒꯤ ꯃꯈꯥꯗ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯥꯏꯌꯦꯡꯅꯤ ꯍꯥꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗ ꯂꯥꯛꯄꯤꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯁꯤꯗ ꯎꯁꯣꯞ ꯃꯦꯂꯥꯗꯩꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯤ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯆꯠ ꯇꯥꯔꯗꯤ ꯀꯔꯤ ꯀꯦꯌꯔ ꯂꯧ ꯀꯥꯏꯗꯤ ꯍꯥꯏꯕꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯦꯞꯇꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯆꯠ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯀꯣꯁꯟ ꯀꯔꯤ ꯂꯧꯅꯕ ꯍꯥꯏꯕꯤꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯎꯁꯣꯞꯇ ꯇꯧꯔꯤꯁꯤ ꯊꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯎ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯐꯠꯇꯦ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯆꯠꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯁꯦꯞ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯁꯣꯞ ꯆꯥꯕ ꯃꯇꯝꯗ ꯌꯥꯔꯤꯈꯩꯗꯤ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯍꯦꯟꯅ ꯆꯥꯕꯤꯕ ꯀꯣ ꯊꯥꯎ ꯆꯥꯔꯨꯔꯒꯁꯨ ꯑꯩ ꯊꯥꯎ ꯆꯥꯎꯑꯣꯅ ꯔꯤꯀꯃꯦꯟ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦꯀꯣ ꯉꯝꯃꯣꯏꯗꯧꯕꯅꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯆꯥꯔꯨꯕ ꯇꯥꯔꯒꯗꯤ ꯑꯁꯪ ꯑꯃꯥꯟꯁꯦ ꯈꯔ ꯍꯦꯟꯅ ꯆꯥꯕꯤꯕ ꯁꯤꯡꯖꯨꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯈꯔ ꯍꯦꯟꯅ ꯆꯥꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯣꯛꯀꯗꯕ ꯄꯣꯠꯇꯣ ꯈꯤꯇꯪꯗꯤ ꯁꯦꯞ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯃꯌꯥꯝꯗ ꯔꯤꯀꯃꯦꯟ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯤꯕ ꯁꯤꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯤꯟꯖꯥꯛꯅꯤ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕ ꯀꯔꯝꯕ ꯆꯤꯟꯖꯥꯛꯀꯗꯤ ꯂꯩ ꯃꯌꯥꯝꯅ ꯍꯦꯜꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯤꯀꯃꯦꯟ ꯇꯧꯕꯤꯕ ꯗꯥꯏꯠ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯆꯞ ꯆꯥꯅ ꯁꯤ ꯆꯥꯎ ꯍꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯍꯩ ꯔꯥ ꯀꯣ ꯑꯗꯒꯤ ꯃꯇꯝꯒꯤ ꯐꯪꯕ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯀꯣ ꯁꯤꯁꯦ ꯌꯥꯝ ꯑꯩꯈꯣই ꯆꯥꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤꯒꯤ ꯍꯩꯁꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯐ꯭ꯔꯨꯠꯁꯦ ꯑꯗꯨꯝꯕꯒ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯇꯝꯒꯤꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯍꯩꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯛꯄꯨ ꯆꯥ ꯂꯣꯏ ꯇꯥꯔꯒꯗꯤ ꯍꯩ ꯆꯥꯁꯜꯂꯣ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯍꯩ ꯆꯥꯕꯒꯤ ꯑꯁꯦꯡꯕ ꯇꯥꯏꯃꯤꯡ ꯑꯁꯦꯡꯕ ꯃꯇꯝꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯍꯩ ꯔꯥ ꯆꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣই ꯄꯨꯡ 12 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯤꯗꯩꯗ ꯆꯥꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯖꯜꯠꯁꯦ ꯐꯖꯅ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯁꯥ ꯌꯥꯏ ꯍꯩ ꯆꯥꯕꯁꯤꯃꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯟꯅ ꯆꯠꯅꯔ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯀꯥꯟꯅꯕꯗꯤ ꯊꯣꯏꯗꯣꯛꯅ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯇꯧꯖꯔꯤꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯐ꯭ꯔꯨꯠ ꯄꯤꯖꯕ ꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇꯟꯅ ꯀꯔꯤꯅ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯩ ꯔꯥꯅ ꯐ꯭ꯔꯨꯠꯅ ꯑꯣꯏꯅ ꯍꯧꯕꯤꯕ ꯑꯗꯣ ꯐ꯭ꯔꯨꯠꯁꯦ ꯑꯩꯈꯣই ꯆꯈꯥꯎ ꯍꯥꯡꯉꯤꯉꯩꯗ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯅꯕ ꯖꯦꯅꯔꯦꯜ ꯄꯔꯁꯦꯞꯁꯟ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯍꯥꯡꯉꯤꯉꯩꯗ ꯍꯩ ꯆꯥꯁꯟꯕ ꯐꯠꯇꯦꯅ ꯑꯗꯨ ꯀꯃꯥꯏꯅ ꯑꯗꯨ ꯊꯝꯕꯤꯒꯦ ꯀꯩꯅꯣꯅꯤ tashena ꯍꯥꯏꯔꯀꯥꯟꯗ ꯍꯩꯌꯦꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯌꯥꯝ ꯁꯤꯟꯕ ꯍꯩꯗꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯗꯅꯀꯣ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯒꯨꯝꯕꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯩꯌꯦꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯤꯟꯕ ꯆꯥꯕꯗ ꯀꯩꯅꯣ ꯑꯗꯨꯝꯕꯗꯨꯗꯤ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯄꯨꯡ 2 ꯃꯨꯛꯀꯤ
ꯒꯦꯞ ꯂꯩꯔꯒ ꯊꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯌꯥꯝ ꯁꯤꯟꯕ ꯄꯣꯠꯇꯨꯗꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯑꯗꯣ ꯁꯨꯃꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯏꯌꯥꯝꯕꯅꯁꯨ ꯁꯤꯗ ꯁꯤꯜꯂꯒ ꯊꯝꯕꯤꯔꯦ ꯑꯗꯣ ꯃꯤꯁꯤ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯦꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯂꯥꯛꯆ ꯇꯥꯔꯁꯨ ꯃꯤꯁꯦ ꯊꯣꯝꯖꯤꯜꯂꯛ ꯇꯥꯔꯗꯤ ꯃꯐꯝꯁꯦ ꯆꯟꯗꯧꯕ ꯃꯥꯟꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯤ ꯆꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯤꯡꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯍꯛꯆꯥꯡꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯗꯕꯈꯩ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯧꯖꯈꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯀꯩꯁꯨ ꯁꯤꯁꯤ ꯀꯥꯏꯗꯦ ꯐꯣꯂꯣ ꯇꯧꯕꯤꯌꯣꯅ ꯆꯟꯕꯗꯨꯅ ꯆꯟꯕꯒꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯆꯟꯗꯕꯗꯨꯅ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯒꯤ ꯍꯣꯏ ꯑꯣꯏꯅ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯣ ꯌꯥꯝꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯉꯁꯥꯏꯒꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯔꯕꯦꯗꯤꯛ ꯗꯥꯏꯠ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯦꯟꯇꯔ ꯍꯥꯏꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯀꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯁꯨꯃꯥꯏꯅ ꯗꯥꯏꯠ ꯁꯦꯟꯇꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯤꯔꯤꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯟꯁꯦꯞꯇ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯕ ꯀꯣ ꯑꯍꯥꯟꯕꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯒꯤ ꯀꯟꯁꯦꯞꯇꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯃ ꯊꯥꯗꯣꯛꯄꯤꯕ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛꯁꯤꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦꯕ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯃ ꯂꯩꯌꯦꯕ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯑꯣꯚꯔ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯣꯏꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩ ꯔꯥ ꯑꯣꯏꯔꯣ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤꯁꯨ ꯆꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯒꯤ ꯄꯣꯠꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯉꯁꯥꯏꯒꯤ ꯐ꯭ꯔꯨꯠ ꯍꯥꯏꯕꯁꯤ ꯇꯥꯡꯉꯦ ꯑꯩꯈꯣꯏ ꯂꯩꯔꯒ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯐ꯭ꯔꯨꯠ ꯍꯥꯏꯔꯒꯗꯤ ꯑꯇꯥꯡꯕ ꯈꯛꯇ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡꯗꯣꯟꯒꯁꯦ ꯑꯦꯛꯖꯥꯝꯄꯜ ꯂꯨꯄꯥ 50ꯒꯤ ꯆꯥ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯤ ꯀ꯭ꯋꯥ ꯆꯥꯕ ꯍꯥꯏꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 200 ꯆꯥꯔꯝꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯐ꯭ꯔꯨꯠ ꯂꯩꯕꯗꯤ ꯇꯥꯡꯉꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯀꯟꯁꯦꯞꯁꯦ ꯑꯣꯟꯅ ꯈꯟꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯠꯇꯕꯗ ꯂꯩꯔꯒ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯇꯣ ꯑꯐꯕꯗ ꯂꯩꯔꯒ ꯁꯤꯖꯤꯟꯅꯃꯤꯟꯅꯔꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯆꯦꯁꯨ ꯄꯦꯁꯟ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯤꯠꯃꯦꯟꯃꯛꯇꯤ ꯍꯧꯗ꯭ꯔꯤ ꯃꯔꯛ ꯃꯔꯛꯇ ꯍꯧꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯀꯩꯅꯣꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ ꯊꯦꯔꯥꯄꯤꯁꯦ ꯇꯧꯕꯤꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯋꯥꯇꯔ ꯊꯦꯔꯥꯄꯤ ꯃꯐꯝꯁꯤ ꯂꯥꯛꯀꯥꯟꯗ ꯃꯍꯤꯡ ꯀꯩꯀꯥ ꯑꯃꯁꯨ ꯂꯣꯏ ꯐꯩ ꯍꯥꯏ ꯀꯩꯅꯣ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡꯁꯤꯡ ꯐꯔꯤꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯗꯅ ꯏꯆꯦꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯅꯥꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤ ꯑꯅꯥꯕ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯂꯥꯏꯅꯥ ꯑꯌꯥꯝꯕꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯂꯥꯏꯅꯥ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯁꯤꯃꯛ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅ ꯂꯥꯏꯅꯥꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯃꯤꯡꯁꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ 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 ꯑꯌꯥꯝꯕ ꯂꯣꯏ ꯐꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏ ꯑꯇꯦꯛ ꯑꯀꯥꯏ ꯅꯠꯇꯅꯀꯣ ꯍꯣꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯌꯥꯝꯕ ꯍꯛꯆꯥꯡꯗ ꯊꯣꯛꯄ ꯑꯦꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯦꯅꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯔꯕꯦꯗꯤꯛ ꯗꯥꯏꯠ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯦꯟꯇꯔꯁꯤ ꯂꯥꯛꯄꯤꯔꯒ ꯏꯌꯥꯝꯕ ꯌꯣꯂꯦꯝꯕꯝ ꯕꯤꯀ꯭ꯔꯝꯒ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯆꯥꯒꯗꯕ ꯀꯔꯤ ꯊꯛꯀꯗꯕ ꯑꯌꯨꯛꯇ ꯀꯌꯥꯝ ꯆꯥꯒꯗꯕ ꯑꯗꯨꯝ ꯏꯚꯟ ꯗꯣꯁ ꯐꯥꯎꯗ ꯌꯥꯝꯅ ꯇꯥꯛꯄꯤꯔꯝꯒꯗꯣꯏꯅꯦꯕ ꯆꯥꯛꯁꯦ ꯁꯤ ꯆꯥꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯩꯅ ꯁꯨꯃꯥꯏꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯗꯥꯏꯠ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯉꯁꯥꯏꯒꯤ ꯍꯩ ꯔꯥꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯩ ꯔꯥꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯤꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯕ ꯃꯇꯝꯗ ꯍꯩ ꯔꯥ ꯄꯤꯔꯅꯤ ꯃꯅꯥ ꯃꯁꯤꯡ ꯄꯤꯔꯅꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯂꯣꯏ ꯄꯤꯔꯅꯤ ꯁꯤꯗꯩ ꯑꯣꯀꯦ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯄꯤꯕꯤꯕ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯀꯩꯀꯥ ꯑꯃ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯄꯤꯕꯤꯕꯅꯦꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯌꯦꯡꯕꯤꯅꯤꯡꯕ ꯑꯗꯨꯝ ꯑꯦꯅꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡꯒꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯅꯝꯕꯔ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯂꯣꯏꯅꯃꯛ ꯌꯥꯗꯣꯏꯅꯦꯕ ꯌꯥꯗꯣꯏꯅꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯅꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯤꯁꯤꯅ ꯉꯥꯏꯍꯥꯛ ꯂꯥꯛꯆꯔꯒ ꯃꯌꯥꯝꯗ ꯏꯌꯥꯝꯕꯅꯁꯨ ꯄꯤꯕꯤꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯌꯥꯝꯒꯦꯔꯥ ꯆꯥꯎꯒꯦꯔꯥ ꯆꯥꯎꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯏꯆꯦꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯎꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯗꯕꯤꯗ ꯗꯥꯏꯠꯇꯒꯤ ꯁꯦꯝꯗꯣꯛꯄꯤꯔꯒ ꯑꯗꯩ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯕꯤꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯀꯌꯥ ꯑꯃ ꯐꯍꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯅꯥꯕ ꯀꯌꯥ ꯑꯃꯒꯤ ꯉꯁꯥꯏꯒꯤ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯄꯅ ꯂꯥꯏꯌꯦꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕꯗꯣꯏꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯒꯨꯒꯜ ꯃꯦꯞꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯅꯤ ꯍꯥꯞꯆꯕꯅꯤꯀꯣ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯅꯤꯗꯣ ꯑꯗꯣꯝꯅ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏ ꯒꯨꯒꯜ ꯃꯦꯞꯀꯤ
ꯋꯦꯕꯁꯥꯏꯠꯇ ꯑꯗꯣꯝꯅ ꯑꯞꯂꯣꯗ ꯇꯧꯁꯟꯕꯤꯔꯒ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯀꯥꯏꯔꯪ ꯍꯥꯏꯅ ꯑꯥꯗ ꯊꯥꯔꯤꯕ ꯃꯌꯥꯝ ꯒꯦꯠꯁꯦ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯀꯥꯏꯔꯪꯒꯤ ꯒꯦꯠꯁꯦ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯒꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯕꯗꯣ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯃꯌꯥꯝꯅꯁꯨ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯑꯀꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯏꯆꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯏꯅꯦ ꯉꯁꯥꯏ ꯍꯤꯗꯥꯛꯇꯣ ꯀꯥꯏ ꯂꯩꯒꯦ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯌꯦꯡꯁꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯂꯣꯏꯍꯟꯖꯔꯒꯦ ꯏꯅꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯤꯄꯤꯁꯦ ꯑꯔꯣꯏꯕꯤꯗ ꯋꯥꯡꯉꯒ ꯂꯩꯕꯅꯦꯕꯀꯣ ꯃꯥꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯩ ꯍꯥꯏ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯌꯦꯡꯍꯟꯖꯒꯦ ꯍꯤꯗꯥꯛꯁꯦ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯥꯅ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯗꯣ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯑꯝꯇꯪ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦꯀꯣ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏ ꯎꯍꯟꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯗꯨꯒ ꯂꯣꯏꯁꯤꯟꯖꯅꯕꯁꯨ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯉꯁꯥꯏ ꯂꯩꯔꯦ ꯀꯩ ꯕꯤꯄꯤ ꯒꯨꯂꯤꯁꯦ ꯂꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯔꯝꯃꯤꯅꯦꯕ ꯁꯦ ꯍꯣꯏ ꯑꯁꯤ ꯂꯣꯏ ꯖꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤꯅꯦ ꯕꯤꯄꯤ ꯌꯥꯝꯃꯦ ꯒꯨꯂꯤꯁꯦ ꯂꯤꯁꯤꯡꯃꯨꯛ ꯌꯥꯝꯃꯦ ꯑꯗꯨ 100 ꯀꯌꯥꯅꯦꯕ ꯂꯩꯔꯝꯕꯗꯣ 180 by 115 ꯃꯈꯥꯒꯤꯅ 115 ꯑꯥ ꯃꯊꯛꯀꯤꯅ 180 175 180 ꯑꯗꯨꯝ ꯂꯩꯕ ꯕꯤꯄꯤꯁꯤ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯒꯤ ꯑꯁꯤ ꯆꯥꯕꯅꯦ ꯊꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯌꯨꯁ ꯇꯧꯗ꯭ꯔꯦ ꯑꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯍꯟꯗ꯭ꯔꯦ ꯑꯗꯣ ꯍꯛꯆꯥꯡꯗꯁꯨ ꯕꯤꯄꯤꯁꯦ ꯋꯥꯡꯕ ꯅꯦꯝꯕ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯣꯏ ꯃꯇꯨꯡꯗꯁꯨ ꯅꯥꯗꯕ ꯑꯣꯏꯕꯤꯌꯨꯀꯣ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯕ ꯐꯦꯁꯦꯁ ꯃꯌꯥꯝ ꯑꯃ ꯎꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯥꯕꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯕꯤꯄꯤ ꯋꯥꯡꯕꯒꯤ ꯑꯣꯏꯇꯥꯔꯁꯨ ꯀꯤꯗꯅꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯦꯡ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯑꯃ ꯈꯔ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯊꯦꯔꯥꯄꯤ ꯑꯩꯈꯣꯏꯅꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯍꯟꯖꯈꯤꯕ ꯋꯥꯇꯔ ꯊꯦꯔꯥꯄꯤꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥ ꯂꯥꯏꯌꯣꯡꯁꯤꯡꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯈꯛ ꯂꯩꯕꯗ ꯑꯗꯨꯝ ꯐꯅꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯏꯅꯦꯁꯤꯡ ꯏꯆꯦꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯑꯃꯨꯛꯇꯪ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡꯁꯤꯡꯗꯨ ꯁꯤꯅꯤ ꯂꯥꯌꯦꯡꯕꯗ ꯐꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯁꯦꯜꯅ ꯀꯌꯥꯝ ꯆꯪꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯣꯜ ꯑꯩꯈꯣꯏꯒꯤ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯌꯨꯔꯕꯦꯗꯤꯛ ꯗꯥꯏꯠ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯦꯟꯇꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯁꯂꯥꯟ ꯂꯩꯔꯛ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯩꯔꯪ ꯔꯣꯗꯇ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤ ꯂꯥꯛꯆꯗꯨꯅ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯖꯕꯁꯤꯒꯤ ꯇꯥꯟꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯌꯧꯖꯔꯦ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯃꯗꯤ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤꯗ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯤꯕ ꯑꯅꯥꯕ ꯂꯥꯏꯌꯣꯡ ꯃꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯑꯃ ꯄꯤꯅꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯄꯥꯎ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯄꯨꯂꯞꯇ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯁꯤ ꯌꯧꯍꯟꯃꯤꯟꯅꯗꯨꯅ ꯅꯥꯗ ꯌꯦꯛꯇꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯑꯃ ꯑꯗꯩ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯤꯠ ꯑꯣꯏꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯑꯌꯨꯔꯕꯦꯗꯤꯛ ꯗꯥꯏꯠ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯖꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯔꯤꯕꯅꯤꯅ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯈꯠꯀꯗꯧꯔꯤꯕꯅꯣ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯇꯦꯟꯁꯤꯟꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯃꯦꯇ꯭ꯔꯤꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ